Kuki gi Maningda Kana Leiri Haibadu Thidokminnasi Miyam Thokpiraklo Somendro Lamdam asida changsilagliba Kuki haibasi anekpa lanme nei makhoi Maningda Kana Leiri Haibadu Thidokminnasi Miyam Thokpiraklo haina saknairaba film actor amade social activist Somendro Kaiku na phongdorokle ngasi major khulda leiba Manipur Press Club ta paumi singa unabada wafam asi phongdokladuna Kaiku na hai more the state force amade central force ta tamna khut tharaklaba fauba center amadi state laingak na tumina leisaliba si karigino ngasi su more the state force ki personnel thawai mangba yauna asokapan kaya thokle masida natana Kuki khulai paiba singna Assam Rifles ki gari sing maning hando handabagi video clip kaya ama su Miyam na unare tampak tadi Miyam the central force na ka hian ba thawong kaya chathaduna mahiro yauna miyoi kaya asokapan nangan khe adubu chingdana lo leitabagum tawriba se center amadi state laingak na athubada midyang sangan ninge more the state amadi central force ta khut thahalaklaroi haiduna handakta laklamba central force ki makok thongbo official singna phongdoklam khibane adubu ngasi amuk afaba khulai kaya paiduna state force ta landaraktuna misi mina yaurokba se de misam Miyam na tumina khangduna leithokpa ngamlaroi Kuki haibasi anekpa lanme ne makhoi gi Maningda Kana Leiri haibadu thidokse Miyam su Thokpiraklo haina su phongdokhe